Hazrat Kaf bin Uzra na hai Noma Rasulullah sallallahu alaihi wasallam na hai dok pirami mimbar gi manak ta sangsilau aikoi na mimbar gi manak ta sangsilami Allah gi rasul na mimbar gi ahan ba thak ta he kakhat paga amin hairami ani suba thak kakhat padasu amuk khanna amin hairami aduga ahum suba thak kakhat padasu amin hairami madugi matungda bayan tauba loiraduna mimbar gi kum tharak pada aikoi na hangat chai he Allah gi rasul ngasi aikoi na mahausa amukta takhidre ba wafam ama taba phangliba asibu karigino Allah gi rasulna khombirami aina member gi ahan ba thak kakhat pada Jibreel alaihis salam na aigi inakta lai amasung mahak na hai Ramadan tha bo phanglaga magi guna singbo ko hana hudriba mioi sing adugi mathakta Allah gi sap phanghan bisanu maduda aina amin haibani ani suba thak kakhat pada Jibreel alaihis salam na hai nahaki minglen butaraga nahaki nathakta darut sondriba miyoising adugi mathakta Allah gi sap phanghan bisanu madudasu aina hai amin aduga ahum suba thak kakhat padana mahak na hai kanagumbagi mama natraga mapa natraga animak solaba matam phawbata phangnaraga makhoi gi seba tawhoda duna janat phanghaudraba miyoising adugi mathakta Allah gi sap phanghan bisanu madudasu aina hai amin Lauthok pham Sahib Ibn Hibban hadis number 5 This Mubarake asigi matangda Saikhul Hadis Hazrat Maulana Muhammad Zakaria Sahib Rahmatullah Alaihina wafam khara thambirami madudi hadis asida Jibreel alaihis salam na badwa hum tauri loina na huzur sallallahu alaihi wasallam na su badwa kudingmakta amin habiri ahan batamatik magun chawraba farista Jibreel alaihis salam gi badwa asi asamban natte soidana kabul tawpiragadabani Allah na mahaki amkhai leitaba thaujana aikoi wa siguma khudong thiningai oiraba badwa ahum asidagi kanbiba oisanu natrabadi tak tumlagani haiba asida kari amuk singnaribage Durbe Mansur haiba larik adudagi khangmangami madudi Hazrat Jibreel alaihis salam na huzur alaihis sallallahu alaihi wasallam da amin haina naba haijakhi maduda huzur na amin haikibani masidagi su aikona khangle madudi wafam ase araiba nate maramdi ahan bada matik magun je laba Ramadan tha asibu phanglaga tawfam thokpa amal sing adu thadok laga gunah tawduna leli ba miyoi sing adugi gunah kokpi na ba topa matam ama amuk lakhi gadra makhoi sing adu tak tumduna manglaga dabani haiba asida kariya muk sing ne ngai leiri bage guna kokpi na ba lambi di Ramadan sarif ki roza henba tarawih sonba amasung haukraba guna sing dagi tawbah istighfar tawbah asini ani suwadana marai bakthi raba miyoi haibadi huzur sallallahu alaihi wasallam gi minglen taraga darut thadriba misak aduni alim singi mota huzur sallallahu alaihi wasallam gi minglen hekta baga darut sonba ase wajib ni tawdaba yadraba yathangni hadis kharada mathaki asumna tawdaba miyoi singbu marai bakthi raba haibadi khwaidagi likpa miyoi bani haibiri asiguma miyoi sing asibu janat phanglaroi daba jahanam da taraga daba amadi huzur gi sallallahu alaihi wasallam gi athoiba maithong uraroi daba miyoi bani haibiri kopla tijallaba alim singna sigumba hadis sing asigi arthada khara khaji komthok hallabasu rasulullah sallallahu alaihi wasallam gi minglen taraga daru sondri ba miyoi sing adota seng namak marai bak thirabani haiba asimadi inkar toba yararoi maramdi umar aikhoida toliba rasulullah sallallahu alaihi wasallam gi tawi mal singa do aikhoina iduna natraga bayan tawduna loiba nairaroi huzur sallallahu alaihi wasallam na umat asigi mathakta thabiram liba tawi mal ase taseng namak yamna wangi maram aduna darutpu thausada duna sondriba miyoi singi damakta di pinabiriba warning ase matik chabani nakal amaromda darut sonba asigi mahingam khai leitana chawi karigi bu chawroi dage maramdi hadis mubarak ke dalai kanagumbana huzur sallallahu alaihi wasallam gi mathakta darut amakhakang tharabadi Allah na magi mathakta rahmat tara thabi habide thaujan tara tawbi loina na farista singna su magi damakta duwa tawbi mahaki damakta guna sing kokthokpi darja
thak wangkhalhanbi uhud singmuk chawba neki pibi amasung kayamat ki numitta hujur sallallahu alaihi wasallam na mahakpu safaat tawbigani masita natana Allah ki thaujal phanganbigani Allah ki asawbadagi lapthokhanbigani kayamat ki awabadagi kanbigani dunia da leiringai da janat tamagi laifam uhanbigani asina singba kayagi wada tawbiri masigi su mathakta daruson bana chinja ki awat pa made laira ba kokhan bigani amasung Allah ge rasul gi darbar da hek naksin han bigani hena naksil han bigani yek na basingi mayok ta mateng phanghan bigani thamoi gi amak papu sengdok bigani mioi basingi pukning da mahak punung siba pokhan bigani asina jingba harau paujin kaya muk laikhre alim singna hairi punsida darut amukaktang sonba ase farazni aduga hujur sallallahu alaihi wasallam gi minglen taba khuding da darut sonba ase wajibni tawdaba yadabani adubu kharana de mustabni haibiri ahum suba marai bak thiraba miwi adudi mama natraga mapa animak solaba matam adu fawbada makhoi gi seba tawduna pelhal laga janar phangna na bahona haudri ba misak aduni alim singna takpiri sariyat na yaba thabak khuding makta mama mapa gi athang ingedabani makhoi gi befar kai ba thabak tawroidabani amasung nolok kadabani mama mapa aduna mushrik haibadi muslim oidra phawbadasu makhoi da akan ba wahi wata sin haroidabani amadi makhoi gi maming lowroidabani aduga thabak thorom khuding makta makhoi gi mathak thongba wa ngangloidabani afaba thabak tawnabagi hukum piba amasung phattaba thabak singdagi thingba matamda athotpa wahi sinagadabani karigumba makhoi ne yadrabasu makhoi ta adumak afaba lamchat chatkadabani amasung makhoi gi damakta hidayat ki habadi achumba lambigi dua tawgadabani thawni gadabani wafam khuding makta makhoi ikai khumnagadabani hadis amada habadi hadis mubarak ki amada su asumna jana changna naba khwaidagi phapa thongdi mapani nahakna pamlabadi thong adu sena jahau pamdragana manghan jahawro haiba hadis yathang tawbiri sahabi amana hujur sallallahu alaihi wasallam da hangat chakhi ima ipa gi hak karino hujur sallallahu alaihi wasallam na paukum bibi makhoi ani ado nahaki janat ni amasung dojak ni haibadi makhoi na yabi rabadi nahak janat phangani aduga yabi drabadi jhanam da tagani hadisa mada asumna muksulai mama mapa gi yathang inba machana mama mapa bu nungsin amuktang yengbada Allah na yabi raba haz amagi sawa phangan bigani masigi mari laina ba to pa hadis mubarak ke amada su asumna Allah gi nabi na haibi srik ke guna natana haibadi layam latu haiba yathang piba guna natana atai guna khuding mak Allah na sanbi rabadi kokthok bigani adum oinamak mama mapa na haibe indraba sing adudi dunia dagi hauna azaf dandi phangani sahabi amana hujur sallallahu alaihi wasallam da hangat chai he Allah gi rasul aina jihad chatki haina khalli aduga maduda rasulullah sallallahu alaihi wasallam na hangbiki nahaki nama lairi bara mahala khomi lairi Allah gi rasul haibiki nama gi seba taw nangi janat nama gi khuya da laibani hadis mubarak ke amada sumari laina ba hadis asiga asumna lagi nabi na haibirami napana yarabadi Allah na su yarabani aduga mahak na yabidrabadi Allah na su yabidrabani kanagumana thoksada duna mama mapa gi tokpham thokpa seba tawhodrabada sikhrabadi sariyata madugi mahut sinbe yaba topa thabak amata leite khalloidabani masigi damakta sariyat na lambi takpiri madudi sikhraba mama mapa gi damak dua amasung istighfar yamna tawrabadi masa ado haiba illaba masa singi marakta salhan bigani atopa hadis amada asumna lai mapa sikhraba matungda khwaidagi hena seba tawbada matik chaba misakti mapa gatin naramba maru mapang sing luna chana tawriba aduni subscribe to my channel and also press this bell icon.